Kakching district ki Areada, Chandel Amasung Tengnoupal Haina Tharambasing Muthatkhre. Muthalubagi damak Kakching ki Deputy Commissioner Amasung SDO, Numitarani gi manungda suspend tawgadabani haikre. Mamang thagi tarukta Kakching district ki Sub-Divisional Officer, Sub-Divisional Magistrate, SDO, SDM, Okram Sandyarani na thokiba notice amagi matungin na Kakching Subdivision gi jurisdiction manung sa liba mafam singda thetpa tongan-tongan ba signboard singda Chandel Amasung Tengnoupal district Haina Tharambasing numit 3 gi manungda lawthokadabani haina khanghankhibagi matungin na ngarang Kakching district ki Deputy Commissioner Somorjit Salam Amasung SDO, SDDM asina lutsingba police personnel sing yauna Tim Mamana district asigi manungda Chandel Amasung Tengnoupal district Haina Tharambasing Muthatkhre. Adumoy namag thawong asi satharakpagi damag Chandel Amasung Tengnoupal district ki Tribal Rights Protection Committee gi maikaidagi Kakching district ki Deputy Commissioner Amasung SDO bo numitarani gi manungda makoy gi service dagi suspend tawgadabani aduga karigumba makoy ani gi mathakta hairibe action sing asi lawkhatrabade khongjang changsilagani haina paumi singda lawthokre. Ngarang Kakching district ki Deputy Commissioner Amasung SDO SDM na satharkiba thawong adubu Tribal Rights Protection Committee Chandel Amasung Tengnoupal district ki maikaidagi akanba mawongda yaningdaba phongdorokhibaga loinana official ani sigi mathakta hairibe action asi maklawkhatkadabani haina ngarang numidang Molnoida pangthokiba paugi mifam amada committee asigi maikaidagi phongdokre. Paugi mifam aduda committee asigi Vice President si Rumthang Matena phongdokibada SDO Kakching na mamang thagi tarukta notice thorokhibani adubu notice adubu yaningdaba phongdokladuna Chief Minister yauna TAN Hills ki Minister Letpau Hauke Chandel gi MLA SS Olis amasung Lainga ki Commissioner Revenue Chief Conservator of Forest amadi Kakching yauna Tengnoupal amasung Chandel gi Deputy Commissioner singda memorandum amamam mamang thagi taraga humdoi da pisun ki haire. Memorandum adu da phongdokhiba wafam singi manungda Tengnoupal district ki chingkhong singda khundari ba chingi khulase matam kaya gi mamang da ge Hill Areas Village Authority Act na sakhangduna lakwane. Khul sing asigi khunja singna Hill House Tax amasung chawkhat thaurangi senpham sing yauna administrative ki oiba thabak thauram khudingba khul sing asina hek lairakpadagi Chandel amadi Tengnoupal ge Deputy Commissioner singdagi phangduna laklibani haire. Tampaki district amatadagi khudong saba phangkiba leitre loinana khwaidagi nauna mikok thikiba amasung electoral roll dasu hairiba khulsing ase Chandel amadi Tengnoupal district ki manungda lei haibana chingba wafam sing iduna khangan jakhibani haire hairiba wafam sing asi leina ngarang Kakching district ki Deputy Commissioner amasung SDO na signboard singda Chandel amasung Tengnoupal haina thaba sing muthaliba se Manipur da Kanglup ki rang thogan anaba sinbane lawi haike maramasina DC amasung SDO asigi mathakta laingang na action lawkhat piu haina su phongdokhe paugi mifam adu da saruk yakhiba committee asigi president AK maring na phongdokhibada Tengnoupal amasung Chandel district ki manungda lariba Molnoi Areada ngarang Kakching gi DC amasung SDO na signboard singda Chandel amasung Tengnoupal district haina Tharambasing muthalam khiba thawong asi committee gi maikaidagi pendaba phawe Makoy gi thawong asi makhata na chathan bigano loinana ngasi dagi numit 10 gi manungda Kakching gi Deputy Commissioner amasung SDO bo service dagi suspend tawgadabane karigumba committee na haizari bo wafam sing ase laingak na tabidrabade committee gi maikay dagi makhal makha kaya gi akanba khongjang sing changsin gane loinana maduda thorakpa apapatagi teksak pumnamag Manipur laingak na pugadabani haike panba yabade 91 Village Sugno Protection Committee na Sinduna mamang thagi kuntraga mathoi da lainga ki maikaidagi karigumba delimitation chatharakpada Kakching district ki manung chaliba Sugnu ge khul marphudraga mathoi ge saktam sing kaiba yaroi loinana Sugnu da lerakpa lainga ki office amata atopa district sing da hongki basu yaroi haibo wafam sing phongdokladuna numit adu da nongmagi oina Sugnu kaithel thonglonduna miyam ge khongjang jangsin khibane aduga Sugnu kaithel la leiba dukan sing ge signboard ta Chandel district haina Tharambasing su muthatkhiba laikhrabane Khongjang aduda committee ki convener Khaidem Ibom Chana Sugnu gi akoibada hana leijaramba khul kaya bu Chandel district ta onsin kiba yaroi Kakching district ke Sugnu da leiriba lainga ki office amata atopa district singi oina onthoki basu yaroi haina su phongdokhibane North East ta Manipur na khwaidagi hena air pollution thokpa state oire Delhi yauna laiwa kasigi state kaya marumda air pollution thoktuna haksel da yamna chauna sogal lagadra haibage mi paiba leiringai cherak asida Manipur su India gi oina nungsit mosilakpagi chang wangba singi manungda yaure
North East State-singgi manungda Manipurna air pollution thokpagi sang khwaidagi wangle. Central Pollution Control Board tagi phangba record ki matungina Imphal-da nungsita yauba particulate matter ase ngarang ayuk pung 3 tabada microgram per cubic meter 301 oiki loinana nungthil pung amarom taba matamda microgram per cubic meter 248 oiki numidang wairam pung 6 tabadana microgram per cubic meter 205 oiki laikan rakhiba commando personnel laikhidre masagi service nongmaina kapsinjabadagi aruba phibamda ras medicity gi ICU da laikan rakhiba thawal commando personnel ngaha numidang laikhidre amasung Jenims ke mokta ngarang post mortem tawruba matungda aroiba mathong mangam pangthongnaba imung manunggi miyoisingda khusinakre Pakistan gi hanagi Prime Minister Imran Khan wakat khongsat manungda nongmaina kapada sokle Pakistan gi hanagi Prime Minister Imran Khan sagolsel numita Pakistan gi Punjab province ta magi wakat khongsata mahangna tongba trakta sakhangdaba mana nongmai kapsinbada sokle adubu khudong thiningai oidre haina media gi report singna phongdokre Geo TV gi footage ta sahi humbudra suraba Imran Khan gi yathangba makhongda nongmaina panbagi saktam utkhe mak hospital amada Muthatkhre amasung hauji khudong thiningai oidre haina TV channel na haikhe Pakistan gi Gujaranwal da ngarang numidang waidam protest rally amada Imran Khan da nongmaina kapkhiba duni thajaba miyoi aduna miyam da mahakna lana lamjingi haina mahakna thajaba maramdage hanagi Prime Minister du buhanaba mahakna lakhibani haina phongdokre mahak matom khaktana thabak adu pangthokibane aigi tungda kanagumba amata leite kanagumba miyoi amata aiga loina de haina paumi singda mahakna haikhe nongmai kapa duni hairiba miyoi aduna mahakna bike amada Bazirabad lakhi amasung mage makhura gi dukan da gari adu thamlamkhi haire adubu paumi singna de pistol paiba ama amasung automatic rifle paiba ama punna nongmai kapa miyoi ani ne phongdokle attacker ani adugi manungdage ama nongmaina kaptu na hatkre amasung ani subaduna faduna police custody da laikre haina Mr. Hassan na haikhe Myanmar gi military court na ex politician amabu sahi chamaga humbudraga humdoi jail da lainaba dandi pikre Myanmar military na rule tauba court amana mamangda parliamentarian oiramba mafam takraba National League for Democracy NLD party gi Win Mayin Halayan bu sahi chamaga nifunipan subna jail da lainaba dandi pikre adubu mamangi matamda sahi kun manga chubna jail da lainaba ge conviction pikhiba duga punsinaraga punna sahi chamaga humbudraga humdoi jail da laiba tari haina official report amagi matungina phongdokle Win Mayin Halayan bu terrorism ge charge da conviction adu ningthokaba numita pikhibane Aung San Suu Kyi ge government ki member amade NLD party gi miyoi amada khwaidagi matam sangna jail da lainabagi dandi piba se Win Mayin Halayan na oire aroi bada tabiri bapung namakpo thagachare